nang leiti habase nupa du dane mana khangalam gani mana phone da kaudana hekta lakadro napa su leba natti ima sadi ne ahal oire nupi ni mana ne kaishu usipi banatti ita da isa se sinare misibo hoi je Lingyar! Photo kapa midu na tapu thora kadabani photo to. Karai degi kanana pirammi. Misak aduna isagi lamchat ugani soidna. Khangja laksa de da khoidi. Imung da tara lerambani kaino. Ing ne singna lejara imung se. Hausit ti ne ma lakba de ki ne kang khong sai re. Shen. Ay. Ishabu pu kiptare. Yumjidi migi leifam nalamdredana. Ikong kondana lising lak nirabasu. Jongi makhota isa sinabagum thokani. Aduga shimadi section luishe. Nangi yummasidu thakliba. Achauba khusem gi langasina yum sida leiriba mipam khodimak langasida thuragani haibase nang khangu. Chal. Sekaino. Papa. Masibu kaino. Ma. Nupi sila kidrabra. Kaino. Sige wari. Ngoda loliba. Fizola se. Aina photo mo da ukiba fizole. Imung asida fattaba chatkiba miyo himana setkiba fizole. Miyo heduna bu fizola se. Yum sida amuk thamang badrane. Masigi thabaga se atopa mina tawbo oiroi. Imung asida leiba miyo sigi marakta ki pangthokpa soidna oigani. Imung asida leiriba se aikhoi ahum khaktani. Isanu pa hara magi mapuroi bani. Mabu yamna pamjana selakhibani. Aduga aisu langphaida toina leibani. Thaba se aikhoi ahum gi marakta aman taw soidna oigadoribani. Masidine laigi sangyeng do yeng batari. Mayese paiba matamda asumba taw miedo mayese sakta oishu. Aina batok ki bane. Karige. Imagi dite. Nangi ay padaba kalubat. Ababa Nupi abapo. Imahoi na tiki bane. Nang na yumban maong tadrabati. Ima chadi nauyok sumda bidingang nakini. Nang na Nupi abapo silagpado. Ima chadi angaw biyoy kiye. Imana hay nakiba. Wah mangak na bona bada. Nupi na salay na batang na kaya to kare Imana.